General Webegi Makada Laiduna, General Cunningham, Amasung, General William Platt ki Commander, Lanmi Division Marina, Mafam Ani de Gilandare, Amana Khartoum dagi, Amana Nairobi de Gihore. Mafam Ani asi Atiagi Lambida, Mai Lising Amagachanini. General William Gilanmi asi, Sok Lising Amagachamapan Nifu Matoi, February Tarama Panda, Kongsan Bahore. Lanasi Mars ahum Pawatonaki, Amasung, General William Nangamki. Italy ki General Frusibu Maitiba Pibada, British ki Asokpa, Amasung Asiba, Lishing ahum lom oiki. General Cunningham Gilanmisu, January Kunmari da Takalai, February Kunmangada, Mogadiscio Haimamafam do Lausenki. Asum Tauna, Italy Gilanmidu, British Somaliland dagi Handoki. Mars ki tarik kun mga phawgi manungda harar lausen ke April tarik mari phawda British lanmi chama kuntra mga sike Italy gi lanmi lising yangkai amasung lam square mile lag ahum lising humpu British ki makhutta ta ki April tang tara humdoi degi kombol sia chinglakta numit mangani lan sokna ki lan pham asida Italy gi lanmi lising nipan bondi ta ki Megi tarik tarani panda Italy ki General Posta gi Duke-na kulai lepki. Asum tauna nongpok Africa da leiba Italy gi lamasi Jun tha changlakpa phawbagi manungda British ki makhutta taaki. Sok lising amaga chamapan nifu October gi manungda Germany na Romania lausin baloiraga. Sok lising amaga chamapan nifu mathoi Mars amada Germany na Bulgaria sulausin ki. Sakti ahum punsen bahaiba sandhi ama Berlinda, Germany, Italy amasung Japan punduna sok lising amaga chamapan nifu September tarik 13 tawnaki. Romania su kangbu sigi manungda chanki. Maram maduna lan karimata tawnadana Germany na Romania da changki. Mathangda Germany gi mamit asi Yugoslavia romda onsilakle. Sok lising amaga chamapan nifu mathoi Mars taradagi Mars kun phawda Germany na Yugoslavia asi phudatki amasung sakti ahumgi sandhi de yauhanki numit homni leiraga General Simovitz na lusingduna tawnakhiba thabak sing adu thugaiki April 3 ta German singna Yugoslavia amasung Greece ta matam amata da landarami tarani thoi suba German army tengon puduna Marcel Listna Serbia amasung Macedonia da landake hojik Yugoslavia na tawgada bahaibabu desh asi kanba natraga maning handokpa aigo masung lebak asi kannaba kanna honarui madugi fall oina Yugoslavia gi lanmi division mari German gi khutta taakre April 13 Yugoslavia gi lanmi division kunipan German gi makhutta taakre General Simovitz ningthau amasung mantri mayam makhoi plane tongduna lona senkre Yugoslavia gi lan hudringaida General Listna Serbia amasung Macedonia da humthaki Greece asi German singi makhutta taakhrabadi allied sakti gi aruba phibam ama oigedawri German singi makhutta Greece asi taakhrabadi khanong pok thangba Europe amasung Peloponnese ki marakta leiba Corinot Canal gi thong adu makhoina laukragani maramdi Yugoslavia German na lausankre Albania da Italy gi lanmi matik chana paiduna leiri Germany na Romania amasung Bulgaria laukiba sina Black Sea da Axis ki khudong thiba thokkadaba ayamba thingbangamgani asum tawna Turkey phawba Axis ki nonglei nungsitna humba yagani Greece na German gi makhutta taakhrabadi Mediterranean Sea gi wangmada leiba Africa amasung Asia gi lamda British ki lefam phangbalu gadawri Albania romdagi Italy gi lanmi ngaknabagi damak ngamkhaida Greece ki division tara marina saba army paiduna lei division ahum makhai amana Yatlom Metcasus line da lei Greece ki division ahum amasung British lanmi division amana Olympus singi nongpok thangba Aegean Sea dagi Beria amasung Edessa da adudagi awanglomda Yugoslavia gi ngamkhai romda paisankre German singi Phil Martian Lesna sok lising amaga chamapan nifu mathoi April tarik 3 ta Greece ta landa akhrabani landa ba hobada bom yamna thadaki plane tafam pumba sizinaba yadana German singna bom haithaki British amasung Greece ki lanmi sing pumba German singna mathang yamna thuna takselaki British ki General Wilson na thermopyle da matam kharang panthaba yana honarami
adusu yaraktre. British amasung Greece ki lanmising adu Greece ki khwaidigi makha thangbalam Peloponnes ta paisannaba laknaringaida ikhang khanghodana tarik 16 ta German lanmising na thakta gi landarakhe amasung khudak aduda Athens amasung Peloponnes ki marakta leiba Corinth Canal gi thong adu lausinkhe. Greece ta purakpa British lanmi lising yangkai taret chatruk ki manungda lanmi lising nifu humdoi puthok hawi. Tarik 18 ta German singna Athens lausinkre amasung sahar asigi mathakta swasthaka yekpa firan haigatkre. Africa da Italy na yamna mawong sadana maithi khiwa aduna Hitler na mahaki marup Mussolini bu mateng pangge haina khankhe. General Wavell na Greece ta landanaba lanmi sinba hugalakpa matam aduda General Erwin Rommel na lanmi puduna Tripolitania da thunglare. Rommel na thunglabaga Benghazi da German plane singna angakpa phangna bom thadaki. Sok lising amaga samapan nifumathoi ki Mars thaloram daida British lanmina Greece Tobruk amasung Mekili da paiduna leirami. Mars kuntramathoi da Rommel na landaba hauke Benghazi lausenke. Asumna handorakpada April 3 ta British lanmi Tobruk ta paire. Rommel gi lanmina British ki lanmi kayamuk phajinkre. British na Tobruk asidi ngak lage khalami. Patang asida Rommel na su waraduna potharami. Mamang da thengnakre. Sok lising amaga chamapan nifugi November amada Great Island asi British na ngak tu na thamki. Ithat asida British kilanmi lising 18 ka chawnga yangkai paisan kre. Amasung sok lising amaga chamapan nifumathoi gi April 13 da Major General Sir Bernard Frevak na lanmi sing asigi command lowe. German singna sok lising amaga chamapan nifumathoi April 10 da ithat asida landare. Lana si German singna Mercury haina thole amasung Marshall list ki makhada chathake. Numit asigi ayuk pung 9 taba matamda German plane angakpa phangna bom thadake. Kudatta parachute na lanmi kayamuk thadare. Parachute na lanmi thadarak pasi glider na namna siznake. Numit asida German lanmi lising 8 lom thadake. Tarik 12 amasung 12 da lana si kansilake. Glider chama na thakta gi lanmi thadarakhe. Tarik 13 phawda German lanmi lising kun ithat asida khongdakre. Sok lising amaga chamapan nifumathoi May 13 da British na Great Island thadokhe. British ki fakhiba amasung sikhiba lanmi lising 16 sukhi. Lanpham asida German lanmi lising 15 rom mangkhi. Sok lising amaga chamapan nifumathoi May 15 da Wavell na nongsup thangba marubhumi Solom amasung Kepuzo lanbanda landa na hukum tauki madu kanakidre maram maduna June tarik 15 da muktheng nakhi masida su kanakidre matam masida Syria da German sing hajelakle Turkey romdagi yeknaba ngaknaba kanna hotnaba taba matangne maram maduna German sing asibu tanthoknaba Tobruk tagi Australia gi 3 suba division amasung Palestine dagi France ki lanmi Syria da paisillare. Iraq tagi lanmi puraktuna Syria da thomjillore apunba lanmi asi June 9 da lan gidamak khongsale phana kanna soknaraba matungda July 13 da Syria asi Allied kangbu da takhe. Hitler na England da landarambadagi Egypt lomda amuk Italy gi mateng pangai. England bu maithiba pinabagi damak mahakna ising lanmi matik chana semlampham thokpani adusu tahodre. Adu natragasu France hek lausin baloi England da landaram labadi matam aduda langi karisu sem sadriba England bu laina maithiba piba yarambane. Aduga England ga lan soknaraba matam aduda Africa rom da British bu maithiba piba oithoklamane. Maramdi German gi marup Italy na Africa da maithi dringai da Hitler na yamna nganna lising amaga chamapan nifugi ningtham tha changlakpada lanmi division ahum maridang thadaduna Italy gi mateng panglam labadi Egypt asi Axis ki makuta taram gadabane. Adu oiragadi England bu maithiba pinaba achauba masak ama oiram gadabane. Hitler na oihningba matam maduda England asi maithiba piba ngamkhide. Adubu Egypt amasung England ani sida kanna hotnaram labadi England tuba yana lerambane. Mahak na madu to hodre Rus lom da mai onselakle. England loiselaga Rus talandage khalamba adu Rus loiselaga England da kona maithiba piba gi wakan Hitler da sangkhre. England ga yainaba horaga Rus pu amuk konsalluba sina
Hitlerna nakan animakta haibadi nongchup amasung nongpokta yeknaba ngakta lehanki. Hitlerna khankibana England chap chana mapangal pharaktuna Rus ki mateng panglaktringai amasung America na lan yawraktringai da Rus puloi thoke asini. Hojik lanpham si Rus tatare. Hitler na lanpham asigidamak lanmi division chani degi chani tara phauba sem sakhe. Masigi manungda plane lishing ahum romni. German gi lanmi sing asi kanglup ahum thokna khairami. Amana Marshal von Lipp ki makhada. Amana Marshal von Bock ki makhada. Amasung akon ba kanglup asina Marshal von Runners tadat ki makhada. Asum tauna German lanmi lak nifu dagi lak nifu manga phauba Rusta landana bagidamak sem sakhe. Asuk chauna sem sabatengol asi itihas ta kariguma matamda su thokhidre. Sok lising amaga chamapan nifumathoi ki Jun kunithoi nongmaijing numit ahing pung ahum taba matamda Hitler gi lanmina nainem turel lanthok Rus talanda ki hairiba numit asimaktada Napoleon sok lising amaga chanipan kunithoi da turel asi lanthok Rus talanda ki amasung lising amaga chanipan taramanga da mahakki manglan adu kai ki Rus ki plan tafam singda German singna bomb kanna thadarame Tarik kuntarukta Rus ke achauba lanmi tengol yamna German gi makhutta tarami Tarik kuntrada riga matungda grotno Brest-Litovsk amasung Minas Losenki adum moinamak Rus ki lanmi singi mathauna angakpa phanglami July tarada German singna lan ngamlagani haina lauthokki amasung makhoi gi makhutta bondi lak kunthrai thoi lising ahum leire haiki August tareta German singna lanmi lising kunthra phajille haiki amasung makhoi gi sumi yamna siki September amadagi tara mari phauba Rus ki landa khwaidagi tamthina sokna khiba matamni lanpham asida German singna Rus ki lanmi lak taruka lising marifu manga bondi tauki Marshal von Bock ki lanmi lak tara manga sem saduna October anida Moscow gi damak thousand kre tha asigi tarik tara manga da Rus ki konung yaugadaba mile humpu manga damak ngaire adubu German singi khwaidagi khudong thibadi tha ngan khatna Rus taning thamtha changlakle so lising amaga chamapan nifumathoi December tarik mangada German lanmi singna Moscow yaugadaba mile kunthra manga phawba sangsillam laga makha sathakidre matam masida Hitler na Germany gi senapati makokadu pham tahanki amasung masamakna command tawki December tarik 13 da Hitler na lauthokki matungina matam asi phawbada Rus ki landa German gi lanmi lak amaga lising humphunithoi chahum 13 siki lak manga lising humdra mathoi chatret humputaret chokki amasung lising kunthra humdoi chahum kunthra mari mangki Japan na nongsuplom ga mari leinarakpasi sok lising amaga chawnga nifunithoi dagini sahi asida Portuguese singna Japan da lakki madudagi sahi marubudra mapan leiraga sok lising amaga chatruk nifumathoi da Japan na si pumthing thingki mapan dagi su lakhan khidre manung dagi su mapan da chahan khidre asum tauna sahi chani dagi hena Japan na si mong asum leiki kaina thangda sok lising amaga chanipan yangkai mari dagi mapan gi miga mari leinaba hurakki sahi asida America gi Commodore Perry na lan gi jahaz puduna namduna Japan da changlak laloliti ki sanhi tawnaki asum tauna nongsup ki isel ase Japan da changba hoki pot makhal saba hore machak phangnanaba amasung machak adu saraga pot sing adu yonanaba mafam pumba si leitaba yaraktre maram maduna kari lam lausan sige haina mamit launa pangthoktuna koyeng yeng bahurakle Japan na mafam kaya da lan takre sok lising amaga chamapan kunthra taret July tareta Japan na China da landaki sok lising amaga chamapan nifumathoi July kunmathoi da Japan na Indo China lotion ke Japan gilan gi sajata si thingnanabagi damak July thagi manungda America da leiba Japan gi pound koti ahumga lak kunthra rom adu lan leptrabadi piraroi haina President Roosevelt na lauthokke America gi mawong asi Britain da su sathabaga loinana sok lising amaga chamapan taramathoi lising amaga chamapan kunthra mari amasung lising amaga chamapan kunthra taret ki lalol itiki sandi sing adu kakthat ki phibam asida
Japan hingba wagadori chadaduna sibassu siba landa sibassu siba amha tare maram maduna Japan lan yawbada tare Japan gi plane lising ani chatruk kun manga lerami sok lising amaga chamapan nifumathoi December 8 ta Pearl Harbor da Japan la daki lan asida Japan na plane chahum humpu sizinaki amasung humpu di kapthaki America gi mi lising ani ga chatret maudra manga siki sanipan humdra mapan soki amasung kun manga mangki nomit asida Philippine amasung Malaya da sulandaki sok lising amaga chamapan nifunithoi January anida Japan na Manila lausanki asumna me manga phawbagi manungda Philippine asisu Japan gi khutataki sok lising amaga chamapan nifumathoi December thagi manungda Formosa Japan na lauki amasung Japan na lanmi lising taraga chamapan nifutaret faki December 8 da Japan na British ki jahaz Prince of Wales koba ton lising kuntra manga displacement leiba adu lupanki sok lising amaga chamapan nifunithoi February 13 da Japan gi senapati makok General Tomiki Yamashita na plane dagi British ki lanmi singbo khulai lepu haiki yanadaduna kanna kapnaki February 15 da Japan na Singapore lauki amasung lanpham asida lanmi lising humdra Japan gi makhuta taki asum tawna mawong sadana British na maithi basi America gi ningtam landa British ki General Cornwallis na mahaki lanmi tengol galoinana Virginia gi Yorktown da sok lising amaga chatret marifu mathoida maithi khiba adugi matamdagi amuk phawga thokidre Japan na sok lising amaga chamapan nifunithoi gi January manungda Borneo da landaki February 13 da Sumatra da landaki amasung Palembang lausanki aduga Sumatra si June 13 da lausanki June tha manung maktada Java da landaki amasung Dutch Admiral Dorman mawong thina maithiki hapta amagi manungda Dutch lanmi lising maribudra humdoi British amasung America gi lanmi lising manga Japan gi makhuta taki asida sunatana Japan na Carolines Zelvai Marshall Ithat Solomon Ithat Singh Bismarck Ithat mapai amasung New Guinea phawba phuzilami January 16 da New Britain da Japan singna khongdarami amasung numit asimakta da New Ireland da suyoksanki matau asumna Philippine gilan loidringe da Pacific Ocean gi kha thangba sarukta Allied ki mapangal pumhik hikthaki asum tawna Panama Canal lomdagi amana Hawaii Ithat lomdagi Australia tana mal puthok pusinda athingba oiki Malay amasung Singapore lausilaba matung asidadi Japan na Brahma rom da sangsilakle Japan henjilaktanabagi Brahma gi makha thangbada British lanmi division ani ngaklame sok lising amaga chamapan nifunithoi January 18 da Molmin lomda taksilai Mars ki tarik 3 ta Rangoon dagi British khongsan kre Mars 19 da Japanese singna Ravati turen mapanda leiba Prem sahar naksilai April amada British na Prem thadoki matam aswaida Mandalay da bom yamna thadaki Singi taruk subalan mi tengol karai khangdana pumchai chaiki April ki tarik 13 da thau thokpham khong adu British na thugai ki tha asigi tarik 19 da Japan gi tank na laso da sangki British ki lanmi sing adu Kalewa rom da handokki amasung China gi lanmi sing na Masina rom da handokki me amada British na Mandalay thadokki amasung Iravati turen da saba achouba awa thong aba adu thudeki sok lising amaga chamapan nifunithoi me tarik 10 nongmaijing numita Manipur da Japan na bom thadaki me 13 da General Alexander na mahaki headquarter adu tamu manaktagi Assam gi ngamkhai da hongki asum tawna Brahma asi Japan gi khutta taki